ꯆꯈꯥꯎꯒꯤ ꯂꯥꯏꯅꯤꯡ ꯅꯠꯇ꯭ꯔꯒꯅ ꯗꯣꯗꯦꯅꯝ ꯀꯧꯕ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯆꯥꯎꯈꯠꯄꯗꯒꯤ ꯆꯩꯅꯥꯀꯣꯜ ꯐꯥꯎꯔꯛꯄꯁꯨ ꯄꯦꯞꯇꯤꯛ ꯑꯜꯁꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯜꯁꯔ ꯑꯣꯏꯍꯜꯂꯛꯄꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯄꯨꯊꯣꯛꯄ ꯀꯅꯥꯃꯠꯇꯅ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯆꯈꯥꯎ ꯑꯃꯁꯨꯡ ꯗꯣꯗꯦꯅꯝꯗ ꯗꯥꯏꯖꯦꯁꯇꯤꯚ ꯐ꯭ꯂꯨꯏꯗ ꯆꯥꯕ ꯇꯨꯝꯍꯟꯅꯕ ꯃꯍꯤꯒꯤ ꯈꯜ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯑꯜꯁꯔ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯜꯁꯔ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯦꯂꯤꯀꯣꯕꯦꯛꯇꯔ ꯄꯥꯏꯂꯣꯔꯤ, H. pylori ꯀꯧꯕ ꯕꯦꯛꯇꯦꯔꯤꯌꯥ ꯃꯈꯜ ꯑꯃꯅ ꯏꯟꯐꯦꯛ ꯇꯧꯔꯛꯄ, ꯑꯃꯁꯨꯡ ꯄꯦꯟꯀꯤꯂꯔ ꯍꯥꯏꯅ ꯈꯪꯅꯕ ꯆꯤꯛꯄ ꯅꯥꯕ ꯐꯍꯟꯕ ꯍꯤꯗꯥꯛ ꯅꯟ-ꯁ꯭ꯇꯦꯔꯣꯏꯗꯜ ꯑꯦꯟꯇꯤ-ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯗ꯭ꯔꯒ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤ꯫ ꯑꯜꯁꯔꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯄ ꯌꯥꯏ, ꯎꯠꯊꯣꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯎꯠꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯆꯥꯛ ꯂꯥꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯑꯍꯤꯡꯗ ꯄꯨꯛꯀꯤ ꯃꯌꯥꯏ ꯊꯪꯕ ꯅꯠꯇ꯭ꯔꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯁꯥꯕꯒ ꯂꯣꯏꯅꯅ ꯆꯩꯅꯥꯀꯣꯜ ꯐꯥꯎꯕ, ꯆꯥꯛ ꯆꯥꯗ꯭ꯔꯕꯁꯨ ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯄ ꯃꯥꯟꯕ, ꯊꯕꯥꯛ ꯁꯥꯕ, ꯑꯣꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯑꯣꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯒꯅꯤ꯫ ꯈꯔ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯎꯠꯊꯣꯔꯛꯄ ꯂꯥꯏꯑꯣꯡꯁꯤꯡꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡ ꯍꯥꯝꯕ, ꯌꯦꯡꯕꯗ ꯀꯣꯐꯤ ꯃꯥꯟꯕ ꯏ ꯑꯣꯕ, ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯟꯊꯔꯛꯄ, ꯊꯥꯖꯤꯟ ꯁꯧꯒꯠꯄ, ꯂꯣꯏꯅꯅ ꯄꯨꯛ ꯀꯟꯅ ꯅꯥꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯐꯖꯈꯤꯕ ꯇꯥꯔꯕꯁꯨ ꯑꯜꯁꯔꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯄ ꯃꯇꯝꯗ ꯊꯧꯁꯥꯗꯕ ꯇꯔꯥꯏꯅ ꯂꯧꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯆꯈꯥꯎ ꯍꯣꯕ, ꯏ ꯊꯣꯛꯄ, ꯆꯈꯥꯎꯒ ꯁ꯭ꯃꯣꯜ ꯏꯟꯇꯦꯁꯇꯥꯏꯟꯒ ꯁꯝꯅꯕ ꯃꯔꯤ ꯐꯨꯟꯕ ꯌꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯛꯄ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯍꯦꯂꯤꯀꯣꯕꯦꯛꯇꯔ ꯄꯥꯏꯂꯣꯔꯤ ꯕꯦꯛꯇꯦꯔꯤꯌꯝꯅ ꯏꯟꯐꯦꯛ ꯇꯧꯔꯕ ꯅꯠꯇ꯭ꯔꯒ ꯆꯤꯛꯄ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯀꯥ ꯍꯦꯟꯅ ꯆꯥꯕ, ꯅꯠꯇ꯭ꯔꯒ ꯏ ꯃꯔꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯜꯁꯔ ꯅꯥꯕ ꯌꯥꯎꯈ꯭ꯔꯕ, ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯄ, ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯆꯍꯤ 50 ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯒꯅ ꯂꯤꯚꯔ, ꯀꯤꯗꯅꯤ ꯑꯃꯗꯤ ꯂꯪꯁꯀꯤ ꯑꯅꯥꯕ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯜꯁꯔ ꯂꯥꯌꯦꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯑꯍꯥꯟꯕꯗ ꯆꯩꯅꯥꯀꯣꯜ ꯀꯣꯛꯍꯟꯕ, ꯑꯅꯤꯁꯨꯕꯗ ꯆꯥꯊꯠꯂꯤꯕ ꯃꯐꯝꯗꯨ ꯎꯏꯁꯤꯜꯍꯟꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯑꯇꯩ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯣꯛꯍꯟꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯂꯦꯞꯍꯟꯕ, ꯌꯨ ꯊꯛꯄ ꯇꯣꯛꯍꯟꯕ, ꯑꯃꯁꯨꯡ ꯄꯦꯟꯀꯤꯂꯔ ꯆꯥꯍꯟꯗꯕ ꯍꯥꯏꯕ ꯔꯤꯛꯁ ꯐꯦꯛꯇꯔ ꯍꯟꯊꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤꯅ ꯂꯥꯌꯦꯡ ꯄꯊꯥꯞꯀꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯊꯪꯒꯤ ꯈꯣꯡꯊꯥꯡꯗꯤ ꯍꯤꯗꯥꯛ ꯊꯥꯕꯅꯤ꯫ ꯑꯜꯁꯔꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯏꯆꯝ ꯆꯝꯕ ꯍꯤꯗꯥꯛꯇꯤ ꯑꯦꯟꯇꯥꯁꯤꯗꯅꯤ꯫ ꯑꯦꯟꯇꯥꯁꯤꯗꯅ ꯆꯈꯥꯎꯗ ꯌꯥꯎꯕ ꯑꯦꯁꯤꯗ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯗꯨꯅ ꯄꯨꯛ ꯅꯥꯕ, ꯊꯥꯖꯤꯟ ꯁꯧꯒꯠꯄ ꯐꯍꯜꯂꯤ꯫ ꯍꯤꯔꯝꯁꯤꯗ ꯈꯪ-ꯍꯩꯔꯕ ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯇꯉꯥꯏꯐꯗꯕ ꯍꯤꯗꯥꯛ-ꯂꯥꯡꯊꯛ ꯄꯨꯝꯅꯃꯛ ꯆꯥꯡ ꯅꯥꯏꯅ ꯑꯃꯁꯨꯡ ꯃꯇꯝ ꯁꯨꯅ ꯆꯥꯒꯗꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯂꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯍꯟꯕ ꯉꯝꯕ ꯑꯅꯥꯕꯅꯤ꯫ ꯏꯁꯥ ꯏꯁꯥꯅ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯗꯕ, ꯌꯨ ꯊꯛꯇꯕ, ꯑꯃꯁꯨꯡ ꯌꯥꯔꯤꯕꯃꯈꯩ ꯆꯤꯛꯄ ꯅꯥꯕꯒꯤ ꯍꯤꯗꯥꯛ (ꯄꯦꯟꯀꯤꯂꯔ) ꯆꯥꯗꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯑꯜꯁꯔ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯒ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯁꯨ ꯀꯥꯟꯅꯒꯅꯤ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯃꯇꯝꯗ ꯑꯦꯟꯗꯣꯔꯐꯤꯟ ꯀꯧꯕ ꯍꯣꯔꯃꯣꯟ ꯃꯈꯜ ꯑꯃ ꯔꯤꯂꯤꯖ ꯇꯧꯔꯛꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯃꯁꯨꯡ ꯆꯩꯅꯥꯀꯣꯜ ꯍꯟꯊꯍꯜꯂꯤ꯫ ꯄꯦꯞꯇꯤꯛ ꯑꯜꯁꯔ ꯍꯥꯏꯕꯁꯤ ꯃꯍꯤꯛꯅ ꯊꯣꯛꯍꯟꯕꯅꯤꯅ ꯃꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ꯫ ꯂꯝ ꯑꯁꯤꯗ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯔꯛꯁꯤꯗ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯃꯈꯥꯗ ꯄꯤꯖꯔꯤ: ꯆꯥꯔꯝꯗꯥꯏ ꯅꯠꯇ꯭ꯔꯕꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯈꯨꯠ-ꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯀꯗꯕꯅꯤ꯫ ꯃꯩꯈꯨ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄꯅ ꯑꯜꯁꯔ ꯑꯣꯏꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨ ꯊꯛꯄꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯆꯤꯛꯄ ꯅꯥꯕꯒꯤ ꯍꯤꯗꯥꯛ ꯆꯥꯅ ꯌꯨ ꯊꯛꯄ ꯇꯥꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯇꯉꯥꯏꯐꯗꯕ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯆꯤꯛꯄ ꯅꯥꯕ ꯐꯅꯕ ꯍꯤꯗꯥꯛ ꯆꯥꯕ ꯇꯥꯔꯕꯁꯨ ꯗꯣꯛꯇꯔꯒ ꯇꯥꯟꯅꯔꯒ ꯆꯈꯥꯎ ꯁꯣꯛꯇꯅꯕ ꯍꯤꯗꯥꯛꯁꯨ ꯆꯥꯒꯗꯕꯅꯤ꯫ ꯀꯣꯐꯤ, ꯀꯣꯝꯂꯥ ꯃꯍꯤ, ꯑꯃꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯑꯆꯥ-ꯑꯊꯛꯁꯤꯡ
ꯑꯆꯥ ꯑꯊꯛꯁꯤꯡꯗ ꯀꯦꯐꯤꯟ ꯑꯃꯗꯤ ꯑꯦꯁꯤꯗꯀꯤ ꯆꯥꯡ ꯌꯥꯝꯅ ꯌꯥꯎꯕ ꯃꯔꯝꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯆꯥꯡ ꯍꯟꯊꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯆꯔꯥꯡꯅꯕ ꯃꯇꯝꯗ ꯆꯈꯥꯎꯗ ꯑꯦꯁꯤꯗ ꯍꯦꯟꯅ ꯊꯣꯔꯛꯇꯨꯅ ꯑꯜꯁꯔ ꯑꯣꯏꯍꯜꯂꯛꯏ, ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯗ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯇꯨꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯀꯥꯟꯅꯒꯅꯤ꯫ Thank you for watching this video.